ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯩꯉꯥꯛ ꯑꯁꯤꯒꯤ BJP MLA ꯈꯔꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁꯋꯥ ꯁꯔꯃ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯗꯦꯋꯥꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ꯫ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝꯕꯁꯤꯡꯒ ꯐꯥꯔꯕ IRBꯒꯤ ꯄꯔꯁꯣꯅꯦꯜ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯀꯣꯔꯠꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯣꯔꯦ ꯕꯣꯔꯗꯔ ꯇꯥꯎꯟꯗ ꯄꯕ꯭ꯂꯤꯛ ꯀꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯈꯤꯗ꯭ꯔꯦ, CDOꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯛꯂꯛꯄ ꯌꯥꯅ ꯂꯩꯔꯦ꯫ ꯃꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯕ BJPꯒꯤ MLAꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯕꯤꯁꯋꯥꯁ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯅꯕ ꯃꯇꯝ ꯉꯥꯏꯈ꯭ꯔꯦ꯫ ꯉꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯀꯗꯧꯔꯤꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:30 ꯇꯥꯕ ꯃꯇꯝꯗ ꯒꯨꯋꯥꯍꯥꯇꯤꯗ ꯊꯨꯡꯂꯔꯕ ꯃꯇꯨꯡ ꯊꯧꯔꯝ ꯑꯗꯨ ꯁꯔꯨꯛ ꯌꯥꯔꯕ ꯃꯇꯨꯡ BJPꯒꯤ MLAꯁꯤꯡꯒ ꯎꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯆꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ TS ꯁꯩꯇ꯭ꯌꯕ꯭ꯔꯇ MLA ꯔꯥꯃꯦꯁ꯭ꯋꯔ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯑꯈꯟꯅꯕ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯔꯟꯖꯟ ꯑꯋꯥꯡꯕꯧ ꯅꯤꯎꯃꯥꯏ ꯍꯩꯈꯥꯝ ꯗꯤꯡꯒꯣ, MLA KS ꯖꯣꯏꯀꯤꯁꯟ, AK ꯂꯩꯁꯤꯌꯣ, KS ꯂꯣꯀꯦꯟ ꯁꯥꯄꯝ ꯀꯦꯕ, RK ꯏꯃꯣ, ꯎꯁꯝ ꯗꯦꯕꯦꯟ, TS ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯃꯗꯤ TS ꯁꯥꯟꯇꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯏꯁꯤꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯏꯔꯥꯡ ꯂꯩꯔꯤꯉꯩ ꯃꯔꯛꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:40 ꯇꯥꯕ ꯃꯇꯝꯗ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯗꯦꯋꯥꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯤꯕ ꯌꯨꯝ ꯑꯗꯨ ꯍꯨꯏꯌꯥꯝ ꯆꯤꯠꯇꯔꯟꯖꯟ ꯑꯄꯣꯛꯄ ꯀꯨꯟꯖꯕꯕꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕ ꯃꯇꯝ ꯑꯗꯨꯗ ꯆꯤꯠꯇꯔꯟꯖꯟꯒꯤ ꯃꯆꯥꯅꯨꯄꯤ ꯒꯦꯠ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯣꯛ ꯑꯄꯜꯗꯤ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯗꯦꯋꯥꯟ ꯂꯩꯀꯥꯏꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ ꯑꯌꯨꯛ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗꯒꯤ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯕꯣꯝꯕꯁꯤꯡꯒ ꯀꯣꯟꯅꯅ ꯐꯥꯔꯕ IRB ꯄꯔꯁꯣꯅꯦꯜ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯀꯣꯔꯠꯅ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯃꯥꯟꯗ ꯄꯤꯗꯨꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯀꯣꯔꯠꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯂꯩꯂꯣꯟ ꯂꯩꯖꯥꯡ ꯚꯥꯏꯐꯩ ꯈꯨꯜꯒꯤ ꯆꯤꯐ ꯊꯪꯅꯩꯃꯥꯡ ꯈꯨꯇꯦ ꯚꯥꯏꯐꯩ, ꯆꯍꯤ 64 ꯑꯄꯣꯛꯄ, ꯂꯩꯈꯤꯗ꯭ꯔꯕ ꯂꯟꯖꯥꯍꯥꯎ ꯚꯥꯏꯐꯩ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤ 10 IRBꯒꯤ ꯔꯥꯏꯐꯜꯃꯦꯟ ꯂꯨꯇꯤꯟ ꯁꯥꯡꯆꯣꯡꯂꯣꯏ, ꯆꯍꯤ 32 ꯑꯄꯣꯛꯄ, ꯄꯥꯎꯈꯨꯂꯨꯟ ꯆꯣꯡꯂꯣꯏ ꯑꯃꯁꯨꯡ ꯂꯨꯟꯁꯤꯂꯨꯝ ꯆꯣꯡꯂꯣꯏ, ꯆꯍꯤ 19 ꯑꯄꯣꯛꯄ ꯍꯥꯎꯃꯤꯊꯪ ꯚꯥꯏꯐꯩꯅꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯠ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯃꯁꯨꯡ 12ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯃꯣꯏꯗꯥꯡꯄꯣꯛ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯑꯣꯏ 3 ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯟꯈ꯭ꯔꯕ ꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯅ ꯉꯔꯥꯡ ꯑꯌꯨꯛ ꯀꯥꯡꯆꯨꯞꯁꯤꯡꯗ ꯑꯆꯠ ꯑꯋꯣꯛ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯥꯔꯨꯇꯤ ꯑꯜꯇꯣ ꯀꯥꯔ ꯑꯃꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 3 ꯑꯁꯤꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯀꯥꯔ ꯑꯗꯨꯗ ꯄꯨꯔꯝꯕ 12 ꯕꯣꯔꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯁꯛꯇꯤꯃꯥꯟ ꯃꯔꯨ 230 ꯑꯃꯁꯨꯡ ꯑꯒꯅꯤ ꯁꯨꯠ 910, ꯂꯣꯀꯦꯜ ꯃꯦꯗ ꯕꯣꯝ 5, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ 2, ꯗꯕꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ 2, ꯐꯣꯜꯗꯤꯡ ꯕꯠ ꯗꯕꯜ ꯕꯦꯔꯦꯜ 1, ꯑꯦꯌꯔꯒꯟꯒꯤ ꯃꯔꯨ 1,100 ꯑꯃꯗꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 38,780 ꯐꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯍꯥꯟꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯍꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯤꯖꯤꯟꯅꯅꯕ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯂꯧꯔꯛꯂꯨꯕꯅꯤ ꯍꯥꯏꯈꯤ꯫ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯝꯁꯥꯡ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯊꯛꯇ FIR ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯃꯥꯟꯗ ꯄꯤꯗꯨꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫
मोरेदा अथुबा मतमदा स्टेट फोर्स सिंह थाजिल्लक्त्रबदी मोरे इंटरनेशनल बॉर्डर टाउन असिदा ड्यूटी तारागा लेइबा कमांडो 9CDO पर्सनल सिंह नोंग मनिनी असिदा इम्फाल थोकलक्पा याना लेरे हाइरे अमरोमदा ngarang मोरे वार्ड नंबर 7 हैनो मखोंग लेकाइदा लेइबा युम खरगी मसक खंगदबा सिंगना युमगी सो फकलगा इमुंगदा लेइबा पोचै कया मरोम लूट तौख्रे हाइरे थौदो अदुगी मतुंगदा सेक्यूरिटीना ड्यूटी तौबगा लोइनना मफम अदुदा सेक्शन थरंग लौखतपा हौख्रे हाइरे मरक्सदा मोरिया टाउनदा हाना पब्लिक कर्फ्यू नोंथेल पुंग अनि फावबा कोमथोकलंबा ngasiदगी कोमथोकलरोय हाइना टेक्नोपा डिस्ट्रिक्ट मजिस्ट्रेटना ऑफिशियल ओइबा ऑर्डर अमा थोख्रे मोरियादा पामदबा थौदोकसंग लेप्तना थोकलकपना मरम ओइरगा हौजिक कर्फ्यू कोमथोखिद्रे हाइरे ngarang nongthil more वार्ड नंबर 7 दा मफम अदुदा लेइबा नहा अहुम कुकी मचा सिंगना तमथीना फुरमबदगी असम राइफल्स के कंगबुना थेंगना होबदगी कनख्रे हाइरे अमरोमदा मोरे वार्ड नंबर 7 हैनो मखोंगदा लेइबा लंजेना ख्रबा मैते सिंगी युम अहुम सो कुकी नहा सिंगना युमगी सो थुगाइरबा मतुंगदा पोचै सिंग हुरानख्रे हाइरे था असिगी तरानिथोइदा न्यूज सेकोंदा सेक्यूरिटी फोर्सना जर्नलिस्ट अहुमदा फुल सेबा तौखिबा थौदो अदु कंडेम तौवी हाइना इंडियन जर्नलिस्ट यूनियन IJU गी सेक्रेटरी जनरल सबीना इंद्रजित की चेरोल अमना हाइरे मणिपुर की पाउमी फू सेबा थौदो असी IJU गी प्रेसिडेंट अमसोंग प्रेस काउंसिल ऑफ इंडिया PCI गी हानगी मेंबर की तरथा पथक अमदी सेक्रेटरी जनरल अमसोंग इंटरनेशनल फेडरेशन ऑफ जर्नलिस्ट IFJ गी वाइस प्रेसिडेंट सबीना इंद्रजित ना कंडेम तौख्रे लोइनना सेक्यूरिटी फोर्स ना जर्नलिस्ट सिंगदा टारगेट तौदनबा अमदी जर्नलिस्ट सिंगबो मखोय मसागी ड्यूटी दा आयेत अपन यावदना तौहन्नबा अमदी फ्रीडम ऑफ मीडिया इकाय खुमननबा खन्नख्रे हाइरे अरोइबदा मरोइबा पाव अमहन्ना लेंगाक असिगे BJP MLA खरना असम के चीफ मिनिस्टर हेमंत बिस्वा शर्मा उनदुना स्टेट असिदा थोकलिबा क्राइसिस के मतंगदा वरी सानख्रे वन लेकादा लेबा युम अमदा मसक खंगदा मियोय सिंगदा नोंमै कपसिनलमले नोंमै अमसुंग बोम सिंगा फारबा IRB गी पर्सनल अमा यावना मियोय मरी कोर्टना जेलदा थजिनख्रे मोरे बॉर्डर टाउन पब्लिक कर्फ्यू कोमथोखिद्रे CDO सिंग अथुबा मतमदा थोकलकपा याना लेइरे मतंग असिदा ममी TV न्यूज़ लोसिंजरे यंगबिरिबसिंगबो अमुका ना थगतचरी।